Tuan social media ki maruoiba I pau khara myam da thamjage Andro PS ki manung chana leiba Poiropat local da saru phudit marakta mioi ama Kaduna Leiramle matau kamdongna Charu Mei Thabada Mioi adu yauramlibano haiba sapchana khangba ngamdri mioi adu hojik phawbagi oinadi masak maming khangdri hairi Center na framework agreement ikai khumnadrabadi ceasefire sanarakta yai haina NACN IM na phongdokhre Manipur thokliba irang asi pakthok saukthongnaba Chief Minister na honare haina claim toriba audio tape amadi whistleblower sing puthoroknaba Supreme Court na khangankhre Manipur thokliba irang asi hena pakthok saukthongnaba Manipur gi Chief Minister N Biren Singha na honare haiba wafam adugi asum aran thidoknaba wafam asiga mari leinana audio tape amadi claim toriba whistleblower sing bu puthoroknaba KUKI organization bu represent toriba advocate Prasan Busanda Supreme Court na ngasi khangankhre haina national media ama oiriba da Hindu na report torakkhre pawasna makha taraduna hai organization asina Chief Minister gi mathakta maral siragliba asigi matungina audio clip amada Chief Minister masamak yauna khusu khulai sing lut tawhanduna irang asi pakthok sauthogan nanaba honare haina phongdokhibani KUKI organization bu represent toriba advocate Prasan Busana court phongdokhibagi matung inna whistleblower sing adugi maming matha sing takthokpa haibasi khudong thiningai oi adubu court evidence sing adudi seal cover toraga puthokpa ngamgani haina phongdokhi hairi nungsinaba nupi da pinanabani haiduna amang thongda sana namjillaga Dubai dagi Delhi tana puthorokpa nupa ama airport ta phare MLA Minister Police Naharol Lairaba Ina Khunba Lairik Haiba Haitaba Ahal Angang Maitei Pumnamak Aikhoi Maitei Asi Soina Tariba Sing Pulapunsin Bada 20 lakh Sudre Amadi Fertility Rate 1.77 the lady Yamna Tunumut Kibagi Pibam the lady Haibasi Kangna Tabak Dominasi Isa Isu Minai Oihoni Si Kak Kangminasi Haina Arambai Tingol Gilusing Purel Korongan the Kumana Tamlakli Congress Party the power amugtang sinabiyu tha ahumgi manungda local body singi election pangthoke haina hanagi Chief Minister Okram Ibobina laingak da singna khre Kumbigi Yaima Model High School da hangliba relief camp da MP Angomsa Bimol amadi Congress Party gi mioi kaya laktuna yengsinki maduda relief camp asida leiriba inmate singna MP Angomsa Bimol da mateng pangbina ba hairuba matamda MP na piram khiba paukhum inmate singna thamoi sokna pena khidre hairi Nipan suba MR gi rifleman ama extend lai khidre Kaksing police na konba Sora Singh Wangma National Highway 102 da gari amana thomnamba oigini haina singnaba Honda Activa registration number MN05E0872 tongduna lakpa Nipan suba MR gi rifleman ama laikanaba ngamdana lai khidre Thodok asi ngarang numidang pung nipan makhairam tarakpa matam adwaida thokhibani Laikhidraba rifleman adu lamding Sirapur maning lekaidagi Nongmaithem Santi Kumar masagi sahina nifugo humdoi apokpa Nongmaithem Irabot kawi hairi mahak hojik kaksing commando da ATS tawduna leirakpadagi haikak popi power sub station na deploy tawbani hainasu asumna phongdokle